ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯅ ꯁꯣꯛꯍꯜꯂꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯀꯣꯡꯄꯥꯜ ꯆꯤꯡꯉꯥꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ISAꯒꯤ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯪꯂꯩꯄꯅ ꯑꯃꯗꯤ ꯐꯦꯗꯔꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛ ꯐꯦꯁꯣꯛꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯪꯂꯩꯄꯅ ꯃꯌꯥꯏꯂꯣꯏꯁꯪꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯁꯨꯟꯗꯔꯤꯅ ꯍꯥꯏ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯍꯧꯒꯠꯂꯛꯂꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯕ ꯅꯍꯥ ꯀꯌꯥꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯈꯤꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯊꯔꯛꯂꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯍꯥꯁꯤꯡ ꯀꯟꯅꯕ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯅꯕꯒꯤꯗꯃꯛ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯁꯨ ꯊꯦꯡꯅꯗꯕ ꯌꯥꯗꯦ ꯂꯣꯏꯅꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯅ ꯂꯥꯛꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯁꯨ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯪꯂꯩꯄꯅ ꯃꯌꯥꯏꯂꯣꯏꯁꯪꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯕꯦꯝꯄꯤꯁꯜ, ꯐꯦꯁꯣꯛꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯟꯔꯤꯀꯦꯁ, ISA ꯀ꯭ꯂꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ A ꯀꯃꯜ, ꯀꯣꯡꯄꯥꯜ ꯂꯥꯏꯍꯤꯗꯦꯟ ꯂꯝꯖꯤꯡ ꯃꯩꯔꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ CH ꯊꯣꯏꯕꯤꯁꯅꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁꯠ ꯗꯣꯛꯇꯔ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ N ꯁꯅꯥꯇꯣꯝꯕꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯅ ꯄꯤꯕ ꯆꯩꯊꯦꯡꯁꯤꯡꯒꯤ ꯃꯔꯝꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ꯫ ꯑꯉꯥꯎꯕ ꯑꯌꯣꯟꯕ ꯐꯥꯕ ꯃꯌꯥꯝ ꯇꯧꯕꯗꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯤꯚꯝ ꯊꯣꯛꯄ ꯑꯦꯔꯤꯌꯥꯗ ꯄꯤꯈ꯭ꯔꯒ ꯍꯥꯏꯕꯗꯤ ꯑꯊꯛꯄ ꯑꯉꯥꯎꯕ ꯑꯆꯥꯕꯁꯤꯡꯗꯨꯅ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯅꯤ, ꯑꯗꯨꯒ ꯊꯝꯃꯨꯔꯒ ꯑꯃꯨꯛ ꯊꯣꯛꯂꯒ ꯑꯃꯨꯛ ꯆꯥꯒꯅꯤ, ꯄꯣꯠꯇꯣ ꯂꯩꯔꯕꯅꯤꯅ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯁꯨꯃꯥꯏꯅ ꯃꯁꯤ ꯊꯤꯡꯕꯅ ꯃꯊꯧ ꯇꯥꯏꯅ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯊꯤꯡꯕꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯁꯨ ꯊꯤꯡꯉꯤ ꯍꯥꯏ, ꯊꯤꯡꯕ ꯑꯃꯁꯨꯡ ꯊꯤꯡꯗꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯁꯦꯡꯅ ꯊꯤꯡꯕꯤꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ, ꯌꯥꯝꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯃꯒ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯈꯨꯟꯅꯥꯏ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯦ ꯊꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯂꯧꯕꯤꯔꯒ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯊꯤꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯁꯤ ꯊꯤꯡꯍꯟꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯀꯪꯂꯩꯄꯅꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯛꯆꯒꯦ꯫